Sahi ahum pharaklaba Manipurgi irang asina kham thengna wahaliba misam miyamda ngasi ngarangdi amuke hena samamnaba wakhal kayana tuphok tuphai chalhalle pikhraba singleibak asida khundaminariba furupsing asina kanana kanagi ithilda karigidemak machet tana tokhai tokhai himminagadoribano ne na tadwa punsi marel amada masini punna himinaba pamba furup kharna khaliba wakhal adubu irangna sohallaba lamdam asida tha ama phana ne na taraktaba kuire mamang tha April 3 amasung 3 kelonaba ahingda tronglawigi yum amada bom kapsinduna pikliba angang ani hatkraba matungda thorokpa irangdagi miyoi ahum siraga atai kayana aso apan nangkhiba thodoksin adugi mayokta sangsilakhiba akanba miyamgi ihau nemthakhibadagi Manipurgi tampaki mafamsingda khara ing tappa hanjilakpugum taure haina khanarurabani adubu ama lepkhrabasu ame hekta songkhalai haibaduni tha asigi tarekta Myanmardagi sangsilakpa khulai paibasingna Kamjong district ki khul ahumda sangchinduna yum amadi kaithel mai thadoklamki masidasu Indo Myanmar border da khundaiba khunja singi lalon itik tokpham mangkhibaga loinana senthok lambidasu akaiba pikibani matamduda khungyai assembly constitution gi MLA na Manipur sarkar amadi Bharat sarkar gi akan mamiyang chinkhiba leiki haiba khul ahum aduda sathakhiba attack adudi external aggression ni communal natti haina sengna mahakna phongdokki haiba thawong adubu nungnang ba phongba loinana tampaki CSO amanasu Bharat ki national sovereignty territorial integrity border security amasung internal security gi framework ta atamnana singnabani haina Bharat sarkar gi Ministry of Home Affairs Ministry of Defense amasung lising ani kulhundoi gi me thadigi deploy togduna thamliba central security force singi athuba matamda irang laksan binanaba akanba mieng jingchin khiba leiki phiba masi yenglaga Indo Myanmar ngamkhai gi saruk singda security gi section thorang hengat hanba amadi kanglup furup amattagi nakal amatada tongdana thajaba yaba awang mathake inquiry sathaba amasung atopa lebaktigi Bharatta attack sathahaloi haibagi thajabasu miyamda piwigadabani haina wakat kiba leiki matangsida lengaki maikaidagi su lokhopam thokwa thorang kayabudi phongna amadi lona lokhotlamba yai handak tha me 16 da Kangpokpi jilagi Kojim haiba khul adura masak khangdaba miyoi khargi ambusta search leader ahum hatki aduga taruk amana aso apan nanghanki hairiba numit me 16 degi numidang simaktada None jilagi jogjangte khul manakta masak khangdaba khulai paiba kharana ambush torokpadigi dolang village gi nupa masiki aduga mahaki loinabi yauna lakminaba miyoi ani aso apan nangki Kojimgi thoudang matungda mafam adudagi irab laptana leiba lailong wifi khulgi area da furup amana Nepali masa ani yauna atopa furup amagi misam kunmathoi hena phajinduna thamkhibagi pauleki Amaromda Kojim mihat ki mayokta kuki jogi tongan ba lupsingna makhoina taba mafam singda pung nipuni pangi total shutdown tang 15 gi ahing nongyai phawja thaki sahi kuntha taret longi mamangda furup anigi marakta asawa irang thoktuna nakal animaki misimina amang ata thokharba tungda handagi irang sina hokkiba February thadagi amuk lakpani mamangi irang haurak phamna more degi oiki handakina Ukhrul jilagi manungda leiba Litan Sarai khongdagini haukiba February 3 Litan Sarai khongi mafam amada kanglup amagi miyoi kharana sahi nifurom suraba atopa kanglup ki miyoi ama phubagi thodokdagi irang adu haurakibani madudagi haudona haujik phawbada Ukhrul Kamjong jila da kanglup anigi marakta nongmai kapnaba yung kaimai thabana singbagi thodok kaya thokre handaki Kojim amadi jogjangte khul manaki ambush mamang phawbada kanglup animaki miyoi siki loinana aso apan kaya su yauki tang 16 gi Kangpokpi thodok adugi matungda Nepali masa ani yauna naga misam kunmathoi phajinki aduga tafo kuki khulgi khunja kulhumdoi amana senapati da phajinkhibagi pauleki mara lehtaba misam phaba yaroi haibigi akanba khongjang kanglup animakna changchinnaraba tungda miyoi 13 di thadorakhre haujiksu nakal animakna miyoi kharadi thadoraktre Megi tang 13 ki national paper amagi ahan balamaida kuki singna Manipurda president rule thamba pami haina iri Sasanpur amadi Kangpokpi da sakhiba kuki miyangi khongchet aduda yawba kuki gi CSO singna Kendra gi Home Minister Amit Shahada
Thaba memorandum amada Manipurda president rule amuhana thambiyu haina palli masina takpadi Sri Yumnam Khemchana lusingba lenga ama hek lakpadagi ing tappa hanjilakliba asigi mayokta leibani haina longnabasu yaudaba natte aduna hojik Sri Khemchana lusingba lengaksina lamdamsida ing tappa hanjilhanabu hotnariba khongthang khudingmakta CSO sing amadi laiminariba gyan taraba furup khudingmakki lusingba singna mateng pangsinba haibasimak yamnamak tangai phadre